ꯊꯥ 14 ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯂꯥꯎꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2016ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯋꯥꯔꯣꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯂꯥꯎꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯂꯥꯎꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯔꯒ ꯈꯟꯅꯕ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯊꯥ 14 ꯍꯦꯟꯅ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯥꯎꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯈꯣꯜꯂꯥꯎ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯃꯨꯛꯀꯤ ꯂꯨꯞ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UNOꯗ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯔꯣꯜꯁꯤꯡ ꯈꯪꯍꯟꯗꯕ ꯌꯥꯗꯕꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯂꯥꯛꯂꯕ꯭ꯔꯥ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯂꯩꯕꯥꯛꯀꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕꯇ ꯅꯠꯇꯅ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯆꯥꯎꯔꯕ ꯋꯥꯊꯣꯛ ꯑꯁꯤ ꯆꯍꯤ ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯜ ꯑꯃꯅ ꯂꯥꯜꯂꯦ ꯈꯪꯂꯕ ꯐꯥꯎꯕꯗ ꯈꯪꯁꯤꯟꯅꯗꯅ ꯑꯃꯗꯤ ꯇꯥꯁꯤꯟꯅꯗꯅ ꯊꯥ 14 ꯍꯦꯟꯅ ꯂꯩꯔꯛꯄ ꯑꯁꯤꯃꯛꯇꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯇꯩꯗ ꯇꯧꯅꯗꯕ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯗꯝꯁꯤꯡ ꯑꯏꯕ ꯑꯣꯏꯅ ꯇꯝꯕꯗ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯂꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯝꯁꯤꯡ ꯊꯥꯗꯣꯛꯄꯒ ꯂꯣꯏꯅꯅ MLAsꯒꯤ ꯐꯝ ꯐꯥꯎꯕ ꯊꯥꯗꯣꯛꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕ ꯃꯔꯝꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟꯒꯤ MLAsꯤꯡꯒ ꯄꯨꯟꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ MLAꯗꯒꯤ ꯇꯣꯛꯆꯔꯒꯦ ꯍꯥꯏꯅ ꯃꯔꯝ ꯆꯥꯕ ꯋꯥꯔꯣꯜꯁꯤꯡ ꯏꯔꯒ ꯔꯤꯖꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯞ ꯃꯥꯟꯅꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯗ ꯇꯥꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯑꯄꯨꯟꯕ ꯂꯨꯞ UNOꯗ ꯑꯣꯏꯅ ꯋꯥꯌꯦꯜ ꯆꯠꯊꯕꯤꯅꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯖꯔꯤꯕ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯀꯤꯡ YouTube ꯆꯦꯅꯦꯜ ꯑꯃꯗꯤ FB ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯖꯦꯁꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ Hello everyone, it is IPAP TV News, a news networking channel dedicated to the cause of human rights.